ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡꯗꯒꯤ ꯃꯤ 40,000ꯔꯣꯝꯗꯤ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯈꯔꯒꯤꯗꯤ ꯁꯥꯟꯇꯤ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯃꯌꯨꯝ ꯂꯩꯇ꯭ꯔꯕꯅꯤ ꯃꯩ ꯊꯥꯈ꯭ꯔꯕꯅꯤ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤ ꯃꯩ ꯊꯥꯈꯤꯕ ꯑꯃꯗꯤ ꯊꯨꯒꯥꯏꯈꯤꯕꯁꯤꯡꯒꯤꯁꯨ ꯑꯃꯗꯤ ꯃꯌꯨꯝ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯃꯔꯝꯁꯤꯡꯗ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯃꯌꯨꯝ ꯂꯝꯗꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯐꯅ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯥꯛꯂꯦ ꯍꯥꯏꯔꯕꯁꯨ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯦꯛꯇ ꯆꯞ ꯆꯥꯅ ꯍꯟꯖꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯦꯛꯇ ꯑꯣꯏꯊꯣꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯕꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯈꯔ ꯂꯨꯕ ꯐꯤꯕꯝ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯈꯔꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯒ ꯉꯥꯛ ꯁꯦꯟꯕ ꯌꯥꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇꯒꯤ ꯊꯝꯈꯤꯕ ꯋꯥꯐꯝꯒꯤ ꯑꯔꯨꯝ ꯑꯌꯥꯡ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯝꯗꯕ ꯌꯥꯕꯅꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛꯁꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯁꯥꯐꯒꯗꯕꯅꯤ ꯍꯥꯏꯕ ꯃꯐꯝꯗ ꯊꯝꯕꯤꯔꯒ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯉꯥꯛ ꯁꯦꯟꯕꯤꯗꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯊꯛꯇ ꯍꯥꯏꯖꯈꯤꯕ ꯍꯥꯏꯕꯗꯤ ꯂꯥꯏꯔꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯗꯤ ꯂꯨꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯦꯡꯗꯅ ꯂꯩꯍꯟꯕꯒꯤ ꯃꯑꯣꯡ ꯑꯗꯣꯝꯗ ꯑꯣꯏꯅ ꯊꯕꯛ ꯂꯧꯈꯠꯂꯝꯂꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯗꯦ ꯅꯤꯡꯗꯣꯟ ꯄꯣꯝꯅꯕꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯁꯥꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯁꯪꯁꯤꯡꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯃꯌꯥꯝꯗꯤ ꯂꯧꯈꯠꯂꯤ ꯐꯪꯍꯟꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯗꯤ ꯐꯪꯍꯜꯂꯤ ꯑꯗꯨꯕꯨ ꯃꯔꯝꯗꯝ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯔꯤꯐ꯭ꯌꯨꯖꯤꯒꯨꯝꯅ ꯂꯩꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯕ ꯅꯨꯃꯤꯠ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯁ꯭ꯇꯦꯠꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅꯁꯨ ꯍꯥꯏꯕ ꯂꯩ ꯌꯨꯝꯗ ꯂꯩꯕꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯒ ꯃꯥꯟꯅꯕ ꯌꯥꯕ ꯍꯧꯅꯗꯦ ꯈꯔꯗꯤ ꯑꯗꯨꯃꯛ ꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯅꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯎꯄꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯥꯡꯂꯒ ꯍꯤꯡꯗꯕ ꯌꯥꯗꯕꯒꯤ ꯍꯤꯡꯕꯅꯤ ꯐꯅ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯕꯁꯨ ꯅꯣꯡꯃꯒꯤ ꯍꯤꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯥꯏ ꯇꯥꯗꯕ ꯐꯤꯕꯝꯗ ꯂꯩꯕꯒ ꯂꯣꯏꯅꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯑꯗꯨꯃꯛ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ ꯇꯧꯐꯝ ꯈꯪꯂꯛꯇꯕ ꯇꯨꯡꯒꯤ ꯂꯝꯕꯤ ꯎꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯖꯈꯤꯕꯁꯨ ꯌꯥꯎꯔꯦ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯔꯦ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤꯁꯤꯡꯅ ꯏꯔꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯤꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯃꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯁꯪꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯅ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯤꯕꯤꯕ ꯃꯇꯦꯡꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯍꯦꯟꯅ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯂꯩꯖꯔꯒꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ ꯍꯥꯏꯔꯛꯄ ꯑꯁꯤ ꯅꯤꯡꯊꯤꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ ꯃꯁꯤꯁꯨ ꯍꯥꯏꯕꯗꯗꯤ ꯂꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯗꯗꯤ ꯍꯦꯛꯇ ꯌꯥꯗꯕꯁꯨ ꯂꯩ ꯌꯥꯝꯅ ꯁꯝꯅ ꯍꯧꯖꯤꯛꯄꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯗꯤ ꯃꯣꯔꯦꯗ ꯍꯦꯛꯇ ꯍꯟꯖꯤꯟꯗꯨꯅ ꯂꯩꯔꯨꯒꯅꯤ ꯃꯥꯡ ꯇꯥꯍꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯁꯥꯔꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯗꯨꯗ ꯂꯧꯈꯠꯀꯗꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯅꯠꯇꯦ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯤ ꯌꯥꯕ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯗꯤ ꯂꯨꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯗꯤ ꯆꯨꯝꯗꯦ ꯇꯧꯕꯒꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯗꯤ ꯅꯠꯇꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤ ꯅꯍꯥꯟ ꯃꯈꯩ ꯅꯤꯡꯊꯤꯅ ꯈꯪꯅꯗ꯭ꯔꯕꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯍꯧꯕ ꯅꯨꯃꯤꯠꯇ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯈ꯭ꯔꯦ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯃꯤꯌꯥꯝꯅ ꯄꯥꯝꯅꯒꯅꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯄ ꯏꯔꯥꯡ ꯑꯣꯏꯕꯅ ꯏꯔꯥꯡꯒꯤ ꯆꯩꯊꯦꯡ ꯍꯛꯊꯦꯡꯅꯅ ꯅꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯂꯛꯇꯕ ꯊꯥ 15ꯔꯣꯝ ꯁꯨꯖꯤꯜꯂꯛꯂꯕꯅꯤ ꯊꯥ 15ꯔꯣꯝ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯃꯔꯝꯗꯝꯗ ꯔꯤꯐ꯭ꯌꯨꯖꯤꯒꯨꯝꯅ ꯂꯩꯔꯛꯄ ꯍꯥꯏꯕꯁꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯅ ꯄꯤꯕ ꯃꯇꯦꯡ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗ ꯍꯟꯖꯔꯒꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤꯔꯣ ꯍꯥꯏꯔꯛꯄꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯁꯥꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯁꯪꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅꯁꯨ ꯂꯩꯉꯥꯛꯅꯁꯨ ꯈꯪꯂꯤꯕꯅꯤ ꯈꯪꯉꯤ ꯍꯥꯏꯔꯕꯁꯨ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯑꯃꯗꯤ ꯃꯑꯣꯡ ꯇꯥꯅ ꯂꯧꯈꯠꯄꯤꯗꯦ ꯍꯥꯏꯕ ꯋꯥꯀꯠꯀ ꯂꯣꯏꯅꯅ ꯀꯗꯣꯝꯗ ꯊꯣꯛꯀꯗꯒꯦ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯕꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯃꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯁꯪꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡ ꯃꯔꯝꯗꯝꯗ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯣꯏ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯗꯨꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯇꯧꯕꯇꯕꯨ ꯋꯥꯔꯣꯏ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒ ꯂꯣꯏꯅꯕꯗꯤ ꯆꯨꯝꯒꯅꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯌꯥꯎꯗꯕ ꯋꯥꯔꯣꯏꯗꯤ ꯃꯇꯝ ꯁꯥꯡꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯤꯌꯥꯝꯅ ꯄꯥꯝꯅꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ
मियामना यानागदबा अचुम वाइलगा लोइनबा वारोय अदु पुरकपरुमदा पुम्नमंगना कोक थादबा चुम्मी कोक थादरगा लांजेनरकलबा मियाम अमुक्तंग तंग ताबा फिबमदा लहेनबा रिहेबिलिटेशन गी थबक लौखत मिनरसी।